Lakhipur online putoksaba October ki tang kun mathoi leibak pokpa numit ki Khomjinba Pao tabirase. Ahanbada maroi Pao Rajya Sabha ki MP ga unaduna Manipuri Singye Autonomous Council ama sembina bataksin kre. Mitei inat kannaluk ki kunmanga subama pokumon thorom pangthokre. Assam Tripura Meitei apunbalup atmalna APSC da mai pakraba singbu harau tayamba pongdokre. NIT Silchar Maira Lak Amaga Lising Taramathoi ka Chamaga Taramathoi katuna Lakhidraba Saisakpa Jubin Garg ki mafam da ikai kumna kre. Hindi film ki saknairaba actor Sri Govardhan Asrani ngarang laikhidre amasung football tournament ngasi KMYC Kamranga ga Lalpani Star Club ka sanaragani. Haujik mapungoi Pao tabirase. Chaliba October thagi tang 18 nongmaijing numita Manipuri Autonomous Council Demand Coordination Committee Assam gi mihut kangbu amana Assam gi Rajya Sabha gi MP Karnat Purakaistagi mapamda Assam da leriba Manipuri Singye oiba Autonomous Council ama sembiu hairaduna memorandum ama pisinkre. Hairiba khongset asida committee asigi working chairman Ngangom Ramakanta, Vice Chairman Okram Lakhikanta, Vice Chairman Roman Ruang, Co-Convener Dr. Raju Khumuzam, Joint Convener Roshan Irom, Executive Member Singda Ngangom Sanjoy, David Konunglekai, Biswajit Sharma Loinana, Consultative Body ki Member Professor Dhiren Khumuzam, Ketrimim Umananda Amadi, Yumnam Satyendra na chingba miyoi singna saruk jaki. Khongsat aduda Rajya Sabha ki MP na hairiba hiramasida mahakna angamba thakta mateng pangani haina thajaba pirakre hairi. Khanganjaba ama Manipuri Youth Front of Assam Maifana Milala Assam gi makhada Lakhipur Senior Secondary School Junior College Fulartol Kasarda chathariba Mitei Mayek Diploma Course ki anoba batch ki admission haujare. Hairiba course asi offline amasung online da tambagi kudong saba thamjari. Akupa marol gi damak mobile number 80117 10052 natraga 6002 87544 number singa sida contact tobiu. Mitei inat kannalup Guwahati ki chahi kunmanga subama pokumon thorom ama haukiba October ki 18 nongmaijing numita makhal matel tharom kaya ga loinana chinglemna pangthokre. Guwahati ki Ganesh Gurida lairiba Guwahati Manipuri Social Organization ki multi-purpose hall da pangthokiba thorom aduda lubasigi luching purel Kaisam Hemchandra Rami Bamapu ibiki Loop ki Chief Advisor Dr. L. Sukumarna Chief Guest amadi Khoirakpam Kunjesori Ningomam Phalguni Thaunawjam Munindra amasung Thokchom Basnana ikai khumnajaba mithung oina dais ke leiteng oike. Aiki pung 10 da Loop ki President amasung mithunglen singna maira chukatuna thoromadu hodograba matung Loop ki leikidraba miyoi sing amadi saknairaba saisakpa Jubin Garg ki mafamda ikai khumna bautuna leisu katpaga loinana minute ama tumina leptuna awaba phongdokhi. Thoramgi nonggi oiba warol saugaijam khorjai ngambana thambiki loinana Haurongbam Chinglemba Nauriya Thanin Ketrimim Singhajit Ngangom Baldev Lamabam Chingthang W. Helen Sana Thaunawjam Siamna Chingba miyoi kayana Thoromga mari lenana warol sing thambiki. Thoromgi Chief Guest Dr. L. Sukumarna Mitei Khunai gi mamal naidana phajaraba channel launchet kaya gi matangda wafam kaya thambiki loinana channel launchet sing asibu ngaktuna chananaba miyamda apil tawki. Thoromgi aroibada Haurongbam Ongbi Sanjuna thagat wahai piduna thoromadu chinglemna loisinki. Assam Tripura Meitei Apunbalup Atmal Delhi Core Committee na haukiba nongmaijing numita webinar gi kuthangda handaki chahi asida APSC exam na mai paklakraba Ahong Sangbam Mahesh amadi Yumlembam Susmita anibu ikai khumnaba amadi thauna hapiba oina harau tayamba phongdokre. Thoram asida Dr. KN Chan Chairman MLPC amadi Vice Chairman WMC na Chief Guest oina saruk jaki. Laisram Phunibushan President Atmalna mifam mapoi biki. Hairiba thoram asida Loop ki General Secretary Ibem Chobi Singha, Joint Secretary L. Nomita Singha amadi Finance Secretary P. Ranodhir Singha na chingba miyoi singna wangangki.
saknai raba sesakpa Jubin Garg na laikidabagi tha ama mapung pharakpaga linana mahak punung singduna maira lak amaga lising taramathoi ga chamaga taramathoi katuna haukiba nongmaijing nimidangda NIT Silchar gi football sanabungda laikidraba sesakpa sigi maphamdai kai khumna board khre thoramda institute asigi director Dr. Dilip Bedda Professor Dr. Malaya Datta Barua Lunana Ate Oja Singh amasung Mahiroi Singhna sarukjaki Thauramda Operation Sindurgi athoba lanmi singi maphamdasu ikai khumnajaki Ngarang numidang wairam New Delhi gi Narela Industrial Area da leiba khongup sabagi factory ama maina chakre ngarang nungthil pung mari makhairom taba matamda mai chakpagi pau phangbadagi mai muthanaba fire tender gari tara taruk sijanaduna mai adu kanki Hindi film gi saknai raba actor miyamna Asrani haina khangnaba Sole film gi jailer gi role laukiba Sri Govardhan Asrani ngarang laikhidaba matamda masagi chahi marfumari sukre mahakna saktam langkiba film singi manungda Sole Chupke Vul Bulaya Dhamal amadi Banti or Babli 2 asina chingba maming panbayai mahak Rajasthan gi Joypur dagini chahi taramanga henba mahak ki film gi career da Asrani na Hindi cinema da akhanana comedy gi role kaya lauki ngarang ningthokaba numita Pakistan da amukhana yuar hakre National Center for Seismology NCS ki pau matungina ngarang ayukta Richter scale da 3.8 ki changda yuar haki masiga tharaga haukiba numit humni asida lebaka sida ahumlak yuar hakre Assam gi Nalbari jila dasu ngarang ayuk pung manga ga minit nifu manga da Richter scale da magnitude 3.2 ki changda yuar haki All Jiribam Sports Association na sinduna Jiribam Higher Secondary School ki sanabungda sanariba Taramapan Suba N. Haricharan Singh Memorial Sub-Junior Boys Under 15 Football Tournament lising aniga kunmanga ki ngarang sana kiba match sa CKC Chingdong Laikai na Anandamoi Club goal ahum suinota maithian khre match adu KS Nilkamal na center referee aduga Amazing Amadi Sajmal na assistant referee gi thodang pubikhi tournament asigi ngasi nungtil pung ani makhai taba matamda KMYC Kamranga ga Lalpani Star Club ka sanaragani Lauthok Sabama Khunai asida afaba mahiroi kaya puthoknabagi pandamda Kasargi Obi Road Pulartol da leiriba A1 tutorial humna class 5 tagi class 8 phawbagi mahiroi singi damak anauba package amaga loinana subject pumnamakta basic knowledge amadi awatpa kaya tambi takpinanabagi akhanaba crash course athuba matamda hauragani loinana coaching center asida Jawahar Navodaya Vidyalaya amadi Sainik School da ming chananabagi entrance test ki damak akhanaba coaching su hauzik chathari loinana class 9 tagi class 12 phawbagi science Samasung Arts Mahiroi Singi coaching class su center asida leptana chathari hairiba class sing asigi damak Mahiroi Singna registration tawbiduna kudong chaba silobinanaba A1 tutorial humgi maiketagi khanganjari akupa marol gi damak mobile number 7056855797 natraga 9954054749 number asida pau phaunabiu Nungairaba Pao Yoga acupressure amadi physiotherapy gi matingna atomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulartol Kasarasam Nongmaijing natabada numit kudingi ayuki pung mapandagi numitangi pung 3 phawba layengjari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Admission open
जुलाई लिसिंग अनिगा कुनमंगा सेशन की दमकता UGC ने रिकॉग्नाइज तौरबा था तरुकी ओइबा पैरामेडिकल सर्टिफिकेट कोर्स कया की दमक मिंग चनबा हौजरे डेंटल असिस्टेंट ECG असिस्टेंट नर्सिंग असिस्टेंट रूरल हेल्थ केयर मल्टीपर्पज हेल्थ वर्कर इमरजेंसी एंड एम्बुलेंस अटेंडेंट नेचुरोपैथी एंड योगा साइंस फ्लेबोटमिस्ट अमदी एक्सरे टेक्नीशियन की कोर्स तंबिनिंग बसिंगना जुलाई की तांग कुंट्रा की मनुंगदा मिंग चनबिबा यारगनी आर्ट्स साइंस नत्रगा कॉमर्स 12 पास तौरबसिंगना सेल्फ एम्प्लॉयमेंट नत्रगा थबक फंगनबगीदमक कोर्सिंग असी UGC ना मसक खंगलबा लिंगिया विद्यापीठ यूनिवर्सिटी की मखादा हंगदोक्सबनी सिलचर रोंगपुर पार्ट 2 रोंगपुर मितई खुन मनाक्ता श्री क्रासरगा थंगनबदा लैरिबा IMPS ओपन कॉलेज एनर्जी हीलिंग सेंटर कैंपस असिदा लेंसिनबिरगो अकुपा मरोलगीदमक मोबाइल नंबर 9395732456 नत्रगा 9706554286 नंबर असिदा पाव फाउनबियो लखीपुर ऑनलाइन चैनल असिबु येंगबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फाव चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना राज्य सभा की MP का उनादुना मणिपुरी सिंगे ऑटोनोमस काउंसिल में सेंबिना बतकसिनख्रे मितई इनाट कन्नलुक की कुनमंगा सुबमपो कुमन थौरम पांथोख्रे आसाम त्रिपुरा मितई अपुनबलुप अटमलना APSC दमाय पाक्रबसिंगबु हराव तयम फोंदोख्रे NIT सिलचर दा मेरा लाख अमगा लिसिंग तरामाथोय का चामगा तरामाथोय कतुना लेखिद्रब सैसतपा जुबिन गर्ग की मफम दा इकाई कुमनख्रे हिंदी फिल्म की सकनायरबा एक्टर श्री गोवर्धन आसरानी गरांग लेखिद्रे अमसुंग फुटबॉल टूर्नामेंट तंगसी KMYC कमरंगागा लालपनिस्टर क्लब का सानरगनी लखीपुर ऑनलाइन YouTube चैनल की पाव संदोक जबा नसीगी ओइनदी मतंग असिदा लोइजरे।